Relief camp amadi red zone area da leiriba angangsing sapam kangleipalna lemna computer takpi tambiba houdokhre loinana chathok chasin gi senfam su puthokani hairi irang na maram oiduna khuntak lan siraba gwaltabi khul yauna red zone oina leiriba khul sing amadi relief camp ta leiriba angangsing na ahenba wakhan lausing tansin bagi pandamda political activist sapam kangleipalna nongada da leiba mahaki yumda ngasi dagi computer literacy program takpi tambiba houdokhre class 10 amadi 12 ki exam thakraba matungda masung mamanabi mayamna tongan ba training sing chanakhibada relief camp amadi red zone da leiriba angangsing gi thamoida ningamdaba kaya fauri madugumba kaya adugi yenglaga angangsing gi awaba kharata oirabasu koknaba computer literacy program asi pangthokpani haina political activist sapam kangleipalna fongdokhre mahakna makhatana fongdokhibada nongmada batch ani thokna relief camp amadi red zone gi angangsingda lemna computer tambigani amadi relief camp tagina nongada fauba computer training program asi yauba lakpada amasung hankhibagi achangba senfamsu political activist sapam kangleipalna loina puthokani haiba wafamsu fongdokhi lamlai kendra khakta natana ukrul district ki sana kaithel da leiramba aduga lanjenaduna relief camp ta leiriba angangsingsu lemna computer tambagi khudong chabasu fanganki class exam appear tawre 12 ki appear tawre sigi result lakringai marak sidaida magi masung mamanaba mayamjingdi sel painabajing haitare moijingdudi tongan ba line sing sidaida training chatnaba kedoba tawi akhoi relief ta leiba khoi mayamjing red zone da leiba khoi di paisa su senthok lambi su leitarmina akhoi chatpa ngamdre atuiduna kenoma computer gumba tamningi na haram budutaida relief ta leiba nga mayamjingji aina paisa puthoga sel ti puthoga thabadi ngomoidamina sidaida adum yum sidaida mogi computer literacy program ama tawraga angangsingna phangningiba magi knowledge to phanghanna ba khoi dumaina tawrisi na khanara kana ngasi si houdokhre haitare aduna makhata na relief camp da leiba aduga red zone area da leiba angangsingina computer tamningba magi class 10 exam appear tawraba matungda adigi 12 appear tawraba matungda hangiba matamdudaida aremada matam manghandabida smaina wakal lokshin tanzanadagi aduguma mafam ama message hangtosi haidana dumaina hangtokmina mane haitare aduga makha tarakpada su moigi relief camp dagina akoi sibok lakpasida moina ben ama hire tawriba paisaji moi puthonge selji puthonge leitamina thamagi moigi puthokon thokpidusu dum aina puthokpirani haitare aduga thani gi course ni tawduise thani staida akoigi moina khambam toiba computer gi knowledge to khangnadu bona orasi the marakshida angang khara amsu spoken tamninge ha su yauri mayam jinsi namna ba ko mayam khona mina ba ma mathau da ba haitare the moina chatok sin tali sisum lei ge ha su hau to samina raga dum loi lei yani mai tamninge manung do hayeng loibo ki na te ba mai tamninge manung do srei dum lei yani aduga sana kaithel ji ukrul district ni sidai gi meitai yum khara kuki ga nakna lei du gi moi je changer aga lei ba kambu moi ju dum yauri maroi na ji gwal dai gi thamna ku pisna sabi ya kuki sai gi sum ku kuno sai gi angan jing na tam jaga da oirage su sana kaithel gi su adum sidai gi yahol la kan da koi sigi computer literacy program ji houdokhre haitare ne aduda la piriba mera babising su sai angangsing judaida aremadu batum mana leidi surpudi sidaida tabanasi haragadi koi batch ni thokna pung 3 deina pung 3 bo ama pung 3 deina pung 5 bo ama admaina batch ni thokanda kano tomina se haitare sigi angangsing sigi magi wakal lokshin tan na report se koi tomina se na admaina sinbanida